ꯑꯍꯥꯟꯕꯃꯛꯇꯗ ꯁꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯛꯄ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯈꯨꯗꯩ ꯅꯤꯡꯒ꯭ꯔꯤ ꯇꯥꯈꯠꯇꯨꯅ ꯁꯦꯠꯂꯒ ꯃꯃꯥꯅ ꯏꯁꯤꯡ ꯆꯥꯏꯅꯕ ꯏꯁꯤꯡ ꯍꯣꯜꯂꯤ꯫ ꯃꯦꯝꯃ ꯃꯆꯥꯅꯨꯄꯥꯅ ꯏꯁꯤꯡ ꯍꯣꯜꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯂꯥꯛꯄ, ꯌꯥꯔꯦꯅꯦ ꯅꯪꯕꯣ, ꯏꯆꯥ ꯋꯥꯔꯅꯤ ꯏꯁꯤꯡ ꯍꯣꯟꯕꯗ." ꯂꯥꯛꯄ ꯃꯃꯥꯏꯒꯗꯨ ꯍꯨꯃꯥꯡ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯗꯨꯅ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯅꯤꯗꯨ ꯑꯣꯏ ꯌꯦꯠꯇ ꯑꯃꯃꯝ ꯄꯨꯔꯗꯨꯅ ꯅꯤꯡꯁꯥ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯑꯩꯅ ꯀꯣꯏꯕ ꯆꯠꯈ꯭ꯔꯤꯉꯩ ꯏꯁꯤꯡ ꯍꯣꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ, ꯑꯗꯨꯅ ꯈꯔ ꯌꯥꯝꯅ ꯍꯣꯟꯖꯤꯜꯂꯝꯃꯒꯦ ꯏꯁꯤꯡꯁꯤ ꯏꯃꯥ, ꯍꯣꯔꯦꯟ ꯏꯃꯥ ꯋꯥꯗꯅꯕ." "ꯏꯃꯥ ꯋꯥꯗꯅꯕ ꯁꯤꯟꯕꯗ ꯏꯆꯥꯒꯤ ꯈꯨꯠꯇꯨꯗꯤ ꯍꯩꯔꯅꯤꯅꯦ." "ꯏꯃꯥ, ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯇꯥꯔꯤ. ꯈꯨꯠ ꯍꯩꯔꯅꯤ ꯀꯤꯗꯨꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄ ꯁꯣꯏꯔꯔꯣꯏ. ꯑꯍꯤꯡ ꯃꯪꯂꯥꯛꯅꯅꯤ ꯀꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯕ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏꯗꯦ ꯏꯃꯥ." "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯅꯦꯁꯤꯡꯅ ꯄꯣꯠ ꯇꯦꯛꯄ ꯂꯥꯛꯄꯗ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯁꯥꯎꯔꯅꯤ. ꯑꯗꯨꯅ ꯈꯔ ꯊꯨꯅ ꯆꯥꯎꯅꯕ ꯏꯁꯤꯡ ꯈꯔ ꯌꯥꯝꯅ ꯆꯥꯏꯁꯤꯜꯂꯣ ꯏꯃꯥ." "ꯌꯥꯔꯦꯗ ꯉꯁꯤꯒꯤꯗꯤ, ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯔꯛꯈꯤꯒꯦ ꯑꯩ ꯊꯣꯡꯂꯒꯦ ꯏꯃꯥ." "ꯃꯥꯏ ꯃꯥꯏ, ꯅꯪꯅ ꯊꯣꯡꯕꯗꯣ ꯏꯃꯥ ꯆꯥꯕ ꯌꯥꯗꯦ." "ꯌꯥꯝ ꯍꯥꯎꯇ꯭ꯔꯕꯣ ꯅꯆꯥꯅ ꯊꯣꯡꯕꯗꯕꯨ ꯏꯃꯥ?" "ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ, ꯑꯗꯨꯗ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯑꯗꯨ ꯀꯟꯕꯒꯤ ꯋꯥꯅꯤ." "ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯍꯟꯊꯧ ꯍꯥꯏꯔꯒ ꯌꯥꯔꯕ ꯋꯥꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ. ꯑꯩ ꯊꯣꯡꯂꯨꯔꯒꯦ ꯆꯥꯛꯇꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯂꯥꯛꯄ꯫ ꯃꯦꯝꯃ ꯃꯆꯥꯅꯨꯄꯥ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ, "ꯏꯟꯁꯥꯡꯗꯨꯗꯤ ꯏꯃꯥꯅ ꯁꯦꯝꯂꯒ ꯀꯣꯝꯄꯥꯛꯇꯨꯅ ꯀꯨꯞꯁꯤꯜꯂꯒ ꯊꯅꯝꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ." ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥꯅꯣꯅꯦꯁꯦ! ꯍꯧꯖꯤꯛ ꯃꯔꯝ ꯃꯣꯛꯂꯤꯕ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯗꯨ ꯊꯕꯛ ꯈꯔꯗꯤ ꯁꯨꯅꯤꯡꯉꯔꯣꯏꯁꯦ꯫ "ꯍꯦꯔꯥ, ꯁꯤꯕꯨ ꯋꯥꯅꯦꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯍꯧꯅꯗꯦ, ꯍꯪ." ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯗꯨ ꯐꯥꯎꯕ ꯈꯥꯕ ꯃꯥꯗꯤ ꯌꯥꯍꯧꯔꯛꯇ꯭ꯔꯤ ꯉꯁꯤꯒꯤ꯫ ꯃꯌꯥ ꯀꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯗꯨꯅ ꯌꯦꯠꯇ ꯑꯃꯨꯛ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞꯂꯒ ꯇꯨꯝꯂꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯕꯁꯤꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃ パꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯂꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯐꯃꯥꯡ ꯑꯗꯨꯗ ꯏꯁꯤꯡ ꯕꯥꯇꯤꯟꯗꯨ ꯊꯝꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤ, "ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯃꯌꯥ ꯀꯥꯔꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯌꯦꯡꯕꯅꯤ ꯃꯁꯤ꯫ ꯇꯨꯝꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯁꯤ ꯍꯦꯜꯂꯒ ꯇꯨꯝꯖꯔꯒꯦ ꯂꯩꯔꯕ ꯏꯆꯥꯅꯨꯄꯥꯅꯤꯗꯣ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯅꯕ ꯂꯝꯕꯤ ꯊꯤꯗꯣ, ꯑꯩꯒꯤꯅ ꯇꯨꯝꯅꯕ ꯂꯥꯛꯅꯕꯗ ꯃꯁꯥꯁꯤ ꯌꯦꯡꯍꯩꯗ꯭ꯔꯤ꯫ ꯃꯄꯥꯗꯤ ꯃꯥꯅꯕꯨ ꯃꯥꯟꯁꯤꯜꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ, ꯃꯄꯨꯛ ꯑꯁꯤꯒ꯫ ꯃꯣꯏꯒꯤ ꯇꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒꯨꯝ ꯇꯨꯝꯕ ꯐꯪꯖꯕ ꯖꯥꯠꯂꯣ?" ꯃꯄꯥꯅ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯨꯔꯨꯝ ꯉꯥꯡꯕꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯔꯛꯇꯕꯤ ꯍꯥꯏꯔꯛꯏ ꯈꯥꯕꯅ, "ꯕꯥꯕꯥ, ꯑꯩꯒꯤ ꯐꯃꯥꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯕꯣ? ꯄꯥꯕꯅ ꯋꯥ ꯉꯥꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯃꯥꯡꯁꯪꯗ ꯆꯪꯂꯒ ꯑꯣꯏꯅ ꯉꯥꯡꯕꯤꯔꯨꯔꯣ. ꯅꯆꯥꯗꯤ ꯋꯥꯈꯜ ꯇꯥꯅ ꯑꯃꯨꯛꯇ ꯇꯨꯝꯖꯍꯧꯒꯦ." "ꯑꯣ, ꯏꯆꯥꯗꯤ ꯇꯨꯝꯕ ꯀꯥꯏꯔꯤꯗꯀꯣ ꯅꯄꯥ ꯑꯩꯅ ꯌꯦꯠꯄꯗ. ꯁꯦ ꯑꯗꯨꯗꯤ ꯌꯥꯍꯧꯔꯛꯄꯒ ꯆꯤꯟ ꯊꯤꯜꯂꯕ ꯃꯇꯨꯡ ꯏꯔꯨ ꯑꯃꯨꯛ ꯂꯨꯕꯗ ꯅꯨꯃꯤꯠꯇꯤ ꯃꯌꯥꯝ ꯆꯪꯈꯤꯕꯅ ꯍꯥꯜꯂꯅꯤ. ꯑꯗꯨꯅ ꯏꯆꯥꯗꯤ ꯏꯄꯥꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯨꯖꯕꯤꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯕꯥꯇꯤꯟꯗꯨ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯈꯥꯕꯅ ꯇꯨꯝꯂꯤꯗꯨꯗ ꯍꯩꯖꯤꯜꯂꯛꯏ꯫ ꯈꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯁꯥꯎꯔꯞꯇꯧꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯃꯥꯡꯒꯣꯜꯖꯥꯎꯗ, "ꯕꯥꯕꯥ, ꯉꯥꯎꯕ꯭ꯔꯣ? ꯑꯍꯜ ꯑꯣꯏꯔꯒ ꯉꯥꯎꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯐꯃꯨꯡꯒꯁꯨ ꯂꯣꯏ ꯆꯣꯠꯂꯦꯕ." "ꯍꯥ, ꯇꯨꯝꯈꯣꯗꯅ ꯄꯦꯟꯅ. ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯇꯨꯝꯗ꯭ꯔꯤ? ꯇꯨꯝꯃꯨ. ꯑꯆꯣꯠꯄ ꯃꯔꯛꯇꯨꯗ ꯇꯨꯝꯃꯨ. ꯄꯥꯕꯅ ꯑꯩꯅ ꯇꯨꯝꯕꯗꯁꯨ ꯌꯥꯝ ꯀꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ?" "ꯍꯥꯏ, ꯑꯩꯒꯤꯁꯦ ꯅꯪꯅ ꯇꯨꯝꯕꯗ ꯀꯜꯂꯛꯄ ꯅꯠꯇꯦꯅꯦ. ꯉꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕ ꯄꯥꯂꯤ ꯀꯅꯥꯅ ꯇꯥꯒꯦ? ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯟꯊꯔꯒ ꯈꯨꯝꯂꯛꯎ." ꯈꯥꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯆꯤꯟꯗ, "ꯅꯍꯥꯟ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ, ꯉꯔꯥꯡꯅ ꯄꯥꯕꯅ ꯊꯣꯡꯕ. ꯑꯗꯨ ꯑꯣꯏꯔꯒꯗꯤ
ngasina aina thongba pali daba. Hai, tumin murum son bana di kanaroi. Hauna kumlau. Ho, aina pali daba mali paba. Aduga garigi hojik phauba jak thongdriba. Nungai ba manglingai da hogat pakaur pa paba na chasi. Adudi jak to sumang da charabra nangti. Nabuk ka do pik thalamani ne. Ha. Ekoi paba gi wathi se. Amuk hori tu. Ho bana tin hi. Jak thongna ba tawrura chal. Aine jak lamba na bukli she ta tawre. Hoi thongragi. Ado insang dudi khara hawa macha shidana paba. Hai, aingonda hairak. Ngasidi nangi palini. Aduna nangna pamba thongjo. Ahawba chaningagana nasana sel puthoklaga leiruso. Baba, aidi sel leiti. Naralde leitana sangom chaninganu ipagi khaba. Leitradine araibado hauna thumnaba thong. Ai sagai marup ki senthang amukta bithokloge. Aina halakpada chak loiramuko. Hoi loijaramage. Sel pai haudabase. Chakredu kon thokna. Sel pai na mi khwai dawna nangsu thabaksu yadro. Asi hairamlaga thokhirami mangoljaw. Kanadi, ngasidi iru luzadana chak thongke. Mapugi thogal tawjariba aibo. Mapu mahakna pap langshil hanganu ko khaba. Aina tawbana aina phangbani. Nangna tawbana nangna phangbani. Nasa pakhangni khangjaw koibo. Takan khrabon masigi hanuba sisu. Migina ahal oiraga nata thiri e. Aikhoigina ahal oiraga manase singba samhingali. Kanadi, pukrida phan chongtharga karaklaga loi. Iru lujabagibu waba hongnabra khaba inabu. Thari mabok lembiga loinana khon anigi tainafam khong aduda injingduna nga phari. Lembi madi ngasang ama ani lakpaduda yumda hanni haiba kawkhre. Thari makhut khanduna numit adomda hairap yenglaga mabokda hairi. Abok, matam si thenglaba male hannaba tawrasiba. Chaklambana subuk se kainom tawre. Amuk anirak solaga halasi thari. Lambida chatpa mina abok ai khoenida munna yenglaga chatnarisya ikai dro abo. Ha, ikai bidi. Korigi ikai dawriba aidia. Migi mapot maran huraluba sunatana. Isagi in hangen thori semlaga injingjaba sibu korigi ikai doino. Nga phanaba matam sunatana abok na nga phaba suyamna pamlisya kaigino abo. Hai, Tharik. Nabok ay sunya. Noigi matam se kalakpa nate ko. Ay loy na khangba jatni. Adubo niya, ikay pa na pugthalo yadaba ni khangu ko masimadi. Abo, wangang dana layrano. Hala sila o. Isu sagyam na lamadi nang hana karam. Abok di ngay haging lakige. Hoy abo. Hai, ngarang di nang bu. Kaday dano machat ni hayday niya. Chatoy niya abo. Kanaga chatoy no niya. Leirang ga chatoy niya abo. Hoy, chalo. Adudi abo, ayumda kari ko. Hoy. Hazana chalo ko, yum na ba? Hoy abo. Nungthel namit khara leitharakpa matam adwaiduda. Lakpa mapi nana setuna thokla imayumdagi. Somda khaba masu, magi leijaba khongrau phuri set charaduna thoklakli. Konthongda mapa mangol jawga hek thengaini. Cham kholam dai sida muk khainarido. Mangol jaw makhwang metuna machanupada khongdagi na ton phauba yenglaga. Kadai da satori ba yam nan. Khaba phurit khudang du thekalaga noki ga tawraduna khumlai. Namang nupi unarage baba. Ish, nasak tuda. Karamba nupi no ni yarakli do ba. Masak bu khangning khredo onthongna idea. Baba, koidri ko, koina ba kana tawri. Aduga nupi unaba chatni hairiduna kari hairiba. Itaw lakpagi nupi unaba chatawni baba. Migi de sum chatlaga leiridubu nungairibro. Natti nangisi. Ipana sum khalakpada nupi thiba khangdo mandrebu. Baba, dawga yaroida. Mi aidi nupi masak fajabi lawni na mukjaribani. Mu'u. Icha sidi mu'u. Asi hairamlaga changkhre mangol jaw. Laina marol ama mamitangpani. Ipana marol ama ngangjani animak chakhimani. Leirang numit hek thoklakpadagi khuning takpaduna numit leitharaklaba matam asi phauba hek khuning thai haibaduni mana tawridu. Khamba machanupina ngasi yahorakpadagi make semliba khosemaduda magi nupida tapna hairi.
Mama, ꯅꯆꯥꯅꯨꯄꯤꯅ ꯉꯁꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯁꯦꯝꯂꯤꯕ ꯃꯀꯦꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯆꯠꯇꯧꯔꯤꯕ ꯖꯥꯠꯅꯣ? ꯉꯥꯟꯕꯤ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯏꯟꯁꯥꯡꯗꯨ ꯃꯟꯅ ꯃꯟꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯦ ꯂꯦꯝꯕꯤꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯅꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯩꯗꯅ, ꯑꯗꯨꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯃꯀꯦ ꯁꯦꯝꯕ ꯍꯧꯔꯁꯤꯅꯗꯤ ꯃꯁꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇꯒꯤ ꯍꯧꯔꯒ ꯃꯀꯦ ꯁꯦꯝꯗꯧꯔꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ꯫ ꯁꯦꯝꯖꯁꯅꯨ ꯀꯩꯗꯧꯔꯒꯦ, ꯅꯪ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯂꯩꯔꯥꯡꯅꯦ, ꯂꯩꯔꯥꯡ꯫ ꯑꯣ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯥꯡꯁꯦ ꯈꯣꯏꯃꯨꯗꯤ ꯑꯃꯠꯇ ꯍꯦꯛ ꯏꯟꯗꯦꯅꯦ꯫ ꯃꯇꯝ ꯌꯧꯗ ꯇꯧꯔꯤꯅꯦ, ꯏꯟꯖꯔꯛꯁꯅꯤ꯫ ꯅꯨꯃꯤꯠ ꯊꯥꯕꯨ ꯍꯨꯏꯅ ꯆꯥꯕ꯭ꯔꯣ? ꯆꯨꯝꯃꯤꯗ ꯆꯨꯝꯃꯤꯗ꯫ ꯂꯩꯔꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯕꯥꯖꯤꯌꯥ, ꯑꯩꯁꯦ ꯐꯖꯕ꯭ꯔꯥ? ꯃꯃꯥ ꯉꯥꯟꯕꯤ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯖꯩ ꯐꯖꯩ, ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯔꯝꯅꯤ ꯊꯥꯖꯗꯦ ꯏꯃꯥꯗꯤ꯫ ꯑꯁꯦꯡꯕꯒꯤꯔ ꯏꯃꯥ? ꯍꯩꯃꯥ, ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯑꯩꯁꯦ ꯁꯛ ꯌꯥꯝ ꯐꯖꯕ ꯖꯥꯠꯅꯤꯀꯣ? ꯐꯖꯩꯌꯦ ꯐꯖꯩꯌꯦ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯅꯣꯛꯆꯩ ꯂꯩꯔꯥꯡ, ꯈꯝꯕꯅ ꯃꯔꯛ ꯊꯠꯅ ꯉꯁꯥꯏꯗꯒꯤ ꯏꯆꯥꯅ ꯁꯦꯝꯂꯤꯕ ꯃꯀꯦꯗꯨꯒ ꯍꯥꯏꯔꯕꯗꯤ ꯏꯋꯥꯠ ꯋꯥꯠꯂꯦꯗ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ꯫ ꯂꯩꯔꯥꯡ ꯃꯆꯤꯟꯗꯨ ꯇꯣꯝꯊꯣꯛꯂꯒ, ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯃꯤꯠꯇꯅꯦ ꯑꯩ ꯐꯖꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯈ꯭ꯔꯕ? ꯌꯥꯔꯦ ꯆꯠꯂꯒꯦ ꯏꯃꯥ ꯑꯩ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯍꯣꯏ, ꯑꯗꯣ ꯏꯃꯥ, ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯏꯀꯣ ꯑꯩꯅ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯂꯧꯊꯣꯛꯇꯅ ꯀꯅꯥ ꯂꯥꯛꯂꯒ ꯂꯧꯊꯣꯛꯅꯤꯒꯦ? ꯂꯧ ꯂꯧ꯫ ꯂꯩꯔꯥꯡ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯝꯕ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡ ꯃꯔꯨꯞ ꯍꯨꯟꯅꯕ ꯁꯦꯟꯊꯥꯡꯅꯤꯅ ꯑꯩꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯅꯝꯕꯗꯨꯔꯥ ꯅꯃꯥꯅ ꯆꯥꯅ ꯍꯥꯏꯅꯔꯤꯗꯨꯅ? ꯑꯣ, ꯃꯥꯅꯦ ꯃꯥꯅꯦ, ꯃꯔꯨꯞ ꯍꯨꯟꯅꯕ ꯁꯦꯟꯊꯥꯡ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯅ ꯂꯧꯊꯣꯛꯄꯕꯨ ꯂꯧꯅꯤꯡ ꯂꯧꯊꯣꯛꯆꯁꯅꯨ꯫ ꯂꯧꯖꯁꯅꯨ, ꯑꯗꯨꯕꯨ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡꯗꯨ ꯅꯠꯇꯕ ꯂꯧꯔꯗꯤ ꯐꯗꯧꯕ꯫ ꯑꯩ ꯄꯤꯒꯦ ꯑꯩ ꯄꯤꯒꯦ, ꯏꯆꯥꯅ ꯂꯧꯊꯣꯛꯈꯤꯕ ꯁꯦꯜꯗꯣ ꯑꯩ ꯄꯤꯒꯦ, ꯁꯅꯥ ꯀꯥꯏꯔꯒ꯫ ꯍꯥꯏ ꯍꯥꯏ ꯃꯃꯥ, ꯁꯅꯥꯗꯣ ꯀꯅꯥꯅ ꯁꯥꯕ ꯁꯅꯥꯅꯣ ꯅꯪꯅ ꯀꯥꯏꯗꯧꯔꯤꯗꯨꯕꯣ? ꯃꯣꯏ ꯕꯥꯖꯤꯅ ꯑꯩꯒꯤꯗꯃꯛ ꯁꯥꯕꯤꯕ ꯁꯅꯥꯗꯨꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯗꯤ ꯑꯝꯍꯥ ꯑꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯏꯔꯜ ꯉꯥꯛꯇꯅꯤ꯫ ꯃꯣꯏ ꯕꯥꯖꯤꯒꯤ ꯃꯔꯜ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯤꯡꯗ ꯁꯥꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯣꯏ ꯅꯃꯥꯅ ꯆꯥꯁꯤꯗꯤ ꯉꯥꯟꯕꯤ ꯏꯕꯦꯝꯃ, ꯌꯥꯔꯦ ꯌꯥꯔꯦ, ꯁꯤꯡꯕꯤꯔꯅꯨ ꯁꯦꯜꯒ ꯑꯃꯠꯇ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯈꯝꯕ꯫ ꯉꯥꯟꯕꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯔꯤꯛ ꯃꯇꯥ ꯂꯩꯔꯥꯡ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯉꯥꯏꯔꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯂꯥꯛꯇꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯏꯇꯥ ꯂꯩꯔꯥꯡꯗꯨꯕꯨ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯅꯦ? ꯃꯇꯝꯁꯤꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯒ ꯌꯦꯡꯂꯨꯔꯒꯦꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯛꯄꯗ ꯃꯇꯥ ꯂꯩꯔꯥꯡꯗꯨ ꯌꯥꯝ ꯃꯣꯡ ꯍꯥꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯇꯥ, ꯑꯩꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯊꯦꯡꯅ ꯍꯦꯛꯇ ꯂꯥꯛꯏ꯫ ꯏꯇꯥ, ꯑꯩꯗꯣ ꯈꯨꯅꯤꯡ ꯇꯛꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯍꯥꯏꯕ꯫ ꯁꯥꯎꯔꯅꯣ, ꯃꯇꯨꯡꯗ ꯉꯜꯂꯛꯂꯒꯦ꯫ ꯍꯣꯏ ꯏꯇꯥ, ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ ꯏꯇꯥ, ꯆꯠꯂꯁꯤ꯫ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯆꯠꯅ ꯁꯥꯟꯅꯩ ꯋꯥꯔꯤꯁꯨ ꯃꯇꯥ ꯑꯅꯤꯗꯨ꯫ ꯂꯩꯔꯥꯡꯅ, ꯏꯇꯥ, ꯑꯩꯒꯤ ꯁꯝꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯌꯥꯝ ꯐꯖꯩꯌꯦ ꯏꯇꯥ꯫ ꯈꯨꯠꯀꯤ ꯈꯨꯖꯤꯟꯁꯤꯁꯨ ꯌꯥꯝ ꯐꯖꯗ꯭ꯔꯅꯦ ꯏꯇꯥ? ꯐꯖꯩꯌꯦ ꯏꯇꯥ꯫ ꯊꯥꯔꯤꯛ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯏꯇꯥꯒꯤ ꯈꯨꯖꯤꯟꯅ ꯐꯖꯗꯅ ꯀꯅꯥꯒꯤ ꯈꯨꯖꯤꯟꯅ ꯐꯖꯒꯅꯤ? ꯂꯩꯔꯥꯡ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ꯫ ꯏꯇꯥ, ꯑꯩꯁꯦ ꯁꯛꯇꯤ ꯌꯥꯝ ꯐꯖꯕꯅꯦꯕ꯫ ꯐꯖꯩ ꯏꯇꯥ꯫ ꯑꯩꯁꯦ ꯁꯛ ꯐꯖꯃꯟꯕꯒꯤ ꯅꯨꯄꯥꯁꯤꯡꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ, ꯀꯅꯥꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯁꯛ ꯐꯖꯃꯟꯕꯁꯤꯁꯨ ꯌꯥꯝ ꯋꯥꯕ ꯖꯥꯠꯅꯤꯀꯣ ꯏꯇꯥ? ꯑꯧ ꯏꯇꯥ, ꯋꯥꯔꯝꯒꯅꯤ꯫ ꯃꯄꯨ ꯄꯥꯜꯂꯝꯃꯅꯤ ꯈꯟꯕꯒꯤ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯛꯇꯦ꯫ ꯂꯥꯏꯕꯛꯁꯤꯗ ꯃꯄꯨ ꯄꯥꯟꯖꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯊꯦꯠꯂꯗꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯣ ꯄꯔꯦꯡ ꯂꯦꯡꯅꯤꯕꯣ ꯏꯇꯥ? ꯂꯦꯡꯅꯤ ꯏꯇꯥ, ꯂꯦꯡꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯟ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯈꯥꯕ ꯃꯇꯥꯎ ꯂꯥꯛꯄꯒꯤ ꯅꯨꯄꯤ ꯉꯥꯏꯕ ꯋꯥꯁꯤꯜꯂꯛꯂꯗꯨꯅ ꯃꯥꯗꯤ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯀꯥꯝꯒꯗꯣ ꯋꯥ ꯋꯥ ꯆꯜꯂꯒ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯂꯥꯛꯄꯗ꯫ ꯏꯇꯥꯎ, ꯏꯆꯟ ꯊꯥꯔꯤꯛꯇꯨꯕꯨ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯣ? ꯈꯪꯗꯦ ꯏꯇꯥꯎ, ꯑꯩꯁꯨ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯁꯤꯗ ꯕꯣꯔꯥ ꯆꯥꯗꯅ ꯉꯥꯏꯔꯛꯂꯤꯁꯦ꯫ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯂꯛꯂꯕꯅꯦ ꯑꯩꯗꯤ꯫ ꯏꯇꯥꯎꯗꯤ ꯇꯨꯝꯕ ꯐꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯛꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯏꯇꯥꯎ꯫ ꯃꯤꯒꯤ ꯄꯣꯠꯐꯝꯁꯤꯗ ꯈꯣꯡꯁꯦ
ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯇꯨꯝꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯦ ꯏꯇꯥꯎ ꯍꯦꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯐꯖꯕ ꯈꯔ ꯋꯥꯠꯂꯤꯗ ꯑꯁꯤ ꯆꯥꯛ ꯊꯣꯡꯕ ꯄꯥꯜꯂꯤ ꯑꯩꯒꯤ ꯇꯥꯏ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯍꯟꯁꯤꯀꯣ ꯏꯇꯥꯎ ꯍꯣꯏ ꯍꯟꯁꯦ ꯏꯇꯥꯎ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯌꯥꯍꯧ ꯈꯔ ꯊꯦꯡꯕꯒꯤ ꯄꯥꯕꯅ ꯐꯃꯨꯡꯗ ꯏꯔꯨꯗꯨꯝ ꯂꯨꯖꯕꯤꯔꯤ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯔꯥ ꯌꯣꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯥꯕ ꯅꯣꯏ ꯄꯥꯕꯗꯨꯗꯤ ꯌꯥꯝ ꯐꯕ ꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗꯩꯅꯤ ꯉꯥꯡꯒꯟꯈ꯭ꯔꯕ ꯏꯄꯥꯅꯤ ꯐꯃꯨꯡꯗ ꯏꯔꯨ ꯂꯨꯖꯕꯤꯔꯤꯕ ꯅꯄꯥꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯒꯗ꯭ꯔꯣ ꯏꯅꯦ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯑꯩꯅ ꯐꯃꯨꯡꯗ ꯏꯔꯨ ꯂꯨꯖꯕꯤ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦꯗ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯏꯁꯤꯡ ꯕꯥꯇꯤꯟ ꯍꯩꯖꯤꯜꯂꯛꯄꯒꯤ ꯋꯥꯅꯤꯗ ꯏꯍꯦ ꯏꯍꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯍꯜꯅꯤꯗꯀꯣ ꯑꯗꯨꯗꯤ ꯁꯤꯗꯕꯨ ꯐꯩ ꯍꯥꯏꯒꯗ꯭ꯔꯣ ꯏꯅꯦ ꯈꯪꯗ꯭ꯔꯦ ꯏꯅꯦꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯔꯤꯛ ꯂꯥꯛꯄꯗ ꯍꯥꯏꯔꯛꯏ ꯇꯥ ꯂꯥꯛꯄ ꯑꯩꯈꯣꯏ ꯉꯥꯏꯕ ꯋꯥꯕ꯭ꯔꯣ ꯈꯥꯕꯅ ꯇꯥꯞ ꯄꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯋꯥꯗꯦꯗ ꯊꯥꯔꯤꯛ ꯉꯁꯥꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯀꯥꯈꯤꯕ ꯍꯅꯨꯕꯤꯗꯤ ꯀꯨꯝꯂꯛꯈꯤꯕ ꯈꯔꯗꯤ ꯀꯨꯏꯔꯕ ꯃꯥꯜꯂꯤ ꯁꯥꯎꯕ ꯌꯥꯗꯦ ꯇꯥ ꯈꯥꯕ ꯁꯣꯝꯗ ꯌꯥꯗꯗꯨꯅ ꯇꯧꯔꯤꯅꯤ ꯋꯥ ꯉꯥꯡꯕꯗ ꯔꯥꯁꯤ ꯈꯔ ꯋꯥꯠꯆꯕꯤ ꯂꯩꯔꯥꯡꯅ ꯇꯥꯞ ꯄꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯈꯪꯅ ꯈꯔ ꯉꯥꯏꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯈꯥꯕ ꯂꯩꯔꯥꯡꯒ ꯃꯥꯒꯗꯤ ꯃꯥ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯑꯣꯏꯕꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯥꯛꯄꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯕꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯂꯥꯛꯑꯣ ꯏꯆ ꯂꯩꯔꯥꯡ ꯕꯣꯔꯥ ꯍꯩꯈ꯭ꯔꯒꯦ ꯑꯩ ꯍꯣꯏ ꯇꯥ ꯂꯥꯛꯄ ꯂꯩꯔꯥꯡ ꯐꯖꯕꯤ ꯁꯥꯗꯨꯅ ꯃꯁꯝꯗꯨ ꯁꯦꯝꯗꯅ ꯐꯝꯃꯤ ꯐꯛꯇꯨꯗ ꯈꯥꯕ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯊꯤꯔꯤ ꯈꯨꯊꯤꯁꯤꯒ ꯁꯥꯔꯤꯕ ꯐꯖꯕꯤꯁꯤꯒ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯁꯝꯁꯤꯒ ꯏꯈꯣꯏ ꯈꯣꯏꯔꯗꯅ ꯇꯣꯔꯣ ꯀꯥꯏꯗꯣ ꯃꯥꯒꯨꯝ ꯊꯤꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯥꯕꯅ ꯃꯃꯤꯠ ꯄꯩꯔꯞ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡ ꯃꯆꯤꯟ ꯁꯦꯞꯀꯠꯇꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯈꯥꯕ ꯍꯥꯏꯕ ꯅꯣꯡꯃꯥꯡꯈꯥꯗꯒꯤ ꯍꯦꯟꯅ ꯈꯥꯕꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯤꯁꯤꯅ ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯐꯖꯕꯗ ꯉꯥꯎꯔꯤ ꯖꯥꯠꯂꯥ ꯃꯁꯤ ꯅꯨꯄꯤꯒꯨꯝꯕ ꯂꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯛꯇꯥꯃꯛꯅꯤ ꯁꯣꯏꯅꯅꯤ ꯂꯥꯛꯄꯅ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯈꯥꯕ ꯆꯥꯁꯤꯜꯂꯣ ꯕꯣꯔꯥ ꯀꯥꯡꯍꯧꯁꯦ ꯍꯣꯏ ꯏꯇꯥꯎ ꯆꯥꯒꯦ ꯂꯥꯛꯄ ꯂꯩꯔꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯆ ꯂꯩꯔꯥꯡ ꯅꯪꯁꯨ ꯆꯥꯎ ꯕꯣꯔꯥ ꯀꯥꯡꯍꯧꯁꯦ ꯇꯥ ꯂꯥꯛꯄ ꯑꯩꯗꯤ ꯕꯣꯔꯥ ꯀꯥꯡꯍꯧ ꯆꯥꯔꯣꯏ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯒꯦ ꯊꯥꯎ ꯆꯥꯕꯁꯦ ꯃꯥꯏꯗ ꯎꯔꯤꯡ ꯊꯣꯛꯂꯛꯀꯦ ꯇꯧꯋꯦ ꯍꯣꯏ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯑꯩ ꯍꯣꯏ ꯌꯥꯏꯌꯦ ꯇꯥ ꯂꯥꯛꯄ ꯂꯥꯛꯄ ꯕꯣꯔꯥ ꯌꯣꯟꯕꯤꯗꯨꯗ ꯍꯥꯏꯔꯛꯏ ꯏꯅꯦ ꯁꯤꯡꯖꯨ ꯄꯤꯕꯤꯔꯣ ꯃꯣꯔꯣꯛ ꯁꯥꯍꯜꯂꯛꯀꯗ꯭ꯔꯥ ꯂꯥꯛꯄ ꯂꯩꯔꯥꯡꯅ ꯁꯠ ꯈꯨꯝꯃꯤ ꯏꯅꯦ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯄꯤꯔꯛꯀꯅꯣ ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯗꯦ ꯐꯖꯕ ꯍꯟꯊꯈꯤꯅꯤ ꯍꯥꯏꯗꯅ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯆꯥꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯀꯨꯆꯨꯋꯣ ꯀꯨꯃꯦꯟꯋꯣ ꯋꯥꯎꯔꯤ ꯎꯐꯨꯜꯋꯣꯏ ꯀꯩꯋꯣꯏ ꯏꯅꯦꯅ ꯈꯪꯅ ꯍꯥꯄꯛꯑꯒꯦ ꯐꯖꯕꯤ ꯁꯥꯗꯅ ꯁꯦꯝꯂꯤꯉꯩ ꯇꯥꯕꯃꯛꯇꯤ ꯇꯥꯍꯧꯗ꯭ꯔꯦ ꯂꯩꯔꯥꯡ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯈꯥꯕꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯏ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯍꯧ ꯆꯥꯔꯕ ꯃꯇꯨꯡ ꯂꯥꯛꯄꯅ ꯁꯦꯜ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯃꯔꯤ ꯊꯣꯛꯂꯛꯂꯦ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯈꯥꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯅꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯆꯤꯛꯊꯅꯖꯔꯨꯔꯣ ꯏꯆꯟ ꯊꯥꯔꯤꯛꯀ ꯏꯇꯥꯎ ꯂꯥꯛꯄꯅ ꯏꯇꯥꯎ ꯅꯪꯁꯤꯗꯤꯕ ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯆꯠꯂꯨꯅꯦ ꯏꯇꯥꯎ ꯏꯀꯥꯏꯁꯟꯅꯔꯅꯨ ꯅꯒꯨꯜ ꯈꯪꯉꯤ ꯏꯇꯥꯎ ꯍꯣꯏ ꯆꯠꯂꯒꯦ ꯊꯥꯔꯤ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦ ꯍꯣꯏ ꯇꯥ ꯂꯥꯛꯄ ꯂꯩꯔꯥꯡꯅ ꯏꯇꯥ ꯌꯥꯝ ꯀꯨꯏꯔꯛꯀꯅꯨꯀꯣ ꯁ꯭ꯋꯥꯏꯗ ꯍꯩꯅꯗꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯩ ꯍꯩꯅꯗꯦꯕ ꯍꯣꯏ ꯏꯇꯥ ꯀꯨꯏꯔꯛꯑꯣꯌꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯅ ꯇꯞꯂꯤ ꯂꯥꯛꯏ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯆꯠꯅ ꯍꯥꯏꯔꯛꯏ ꯂꯥꯛꯄꯅ ꯊꯥꯔꯤ ꯏꯆꯟ ꯂꯩꯔꯥꯡꯁꯦ ꯂꯣꯏꯅꯕꯗ ꯀꯃꯥꯏ ꯇꯧꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥ ꯂꯥꯛꯄ ꯑꯣ ꯅꯨꯡꯉꯥꯏꯌꯦꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯇꯥ ꯂꯥꯛꯄ ꯑꯗꯨ ꯍꯪꯉꯤꯗꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗ ꯏꯆꯟ ꯂꯩꯔꯥꯡꯁꯦ ꯐꯗꯤ ꯏꯐ ꯐꯖꯗꯅ ꯐꯖꯕ ꯌꯥꯝ ꯁꯥꯕꯗꯧꯅ ꯁꯨꯝ ꯎꯕ ꯊꯥꯔꯤꯛ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯃꯁꯥꯒꯤꯅꯦ ꯇꯥ ꯂꯥꯛꯄ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯖꯕꯤ ꯑꯗꯨꯝ ꯁꯥꯔꯛꯏ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯃꯤꯁꯦ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯃꯥꯒꯤ ꯃꯈꯖꯥꯏ ꯅꯥꯝꯃ ꯌꯧꯄꯣꯟꯇꯦ ꯇꯧꯔꯝꯅꯤ ꯃꯗꯨ ꯁꯣꯏꯗꯅ ꯑꯗꯨ ꯇꯥ ꯂꯥꯛꯄ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯊꯕꯛ ꯍꯣꯠꯅꯔꯤꯒꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯑꯣꯏꯅ ꯏꯪꯈꯣꯜ ꯈꯔ ꯁꯨꯔꯤꯌꯦ ꯊꯥꯔꯤ ꯏꯪꯈꯣꯜ ꯁꯨꯕꯅ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯇꯥ ꯂꯥꯛꯄ ꯍꯧꯖꯤꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯜ ꯇꯥꯟꯕ ꯇꯨꯡꯁꯤꯟꯕ ꯀꯟꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯏꯃꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯕ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯂꯛꯏ
ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯊꯥꯔꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯄꯥꯅ ꯁꯨꯒꯗꯕ ꯊꯕꯛꯁꯨ ꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯅ ꯂꯪꯐꯩ ꯆꯠꯂꯒ ꯌꯨꯝ ꯁꯥꯕ ꯆꯠꯂꯁꯤꯔ ꯍꯥꯏꯗꯅ ꯆꯠꯂꯣꯗ ꯂꯥꯛꯄ ꯏꯃꯥꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯝꯒꯦ ꯂꯥꯛꯄ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯁꯣꯏꯗ꯭ꯔꯦ ꯈꯨꯟ ꯄꯨꯟꯕꯅꯤꯅ ꯏꯁ ꯅꯣꯛꯇꯅꯒ ꯇꯧꯏ ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯈꯨꯟ ꯄꯨꯟꯕ ꯑꯣꯏꯔꯗꯤ ꯍꯣꯏ ꯍꯣꯏ ꯈꯨꯝꯕ ꯌꯥꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯈꯨꯟ ꯋꯥꯡꯕꯁꯤꯗꯕꯨ ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯅꯤ ꯍꯣꯏ ꯕꯨꯡꯉꯣ ꯊꯥꯕꯨꯝ ꯑꯃꯒꯤ 4-5ꯔꯛ ꯆꯠꯂꯒ ꯌꯦꯡꯕꯤꯔꯗꯤ ꯅꯪ ꯌꯥ ꯀꯨꯝꯖꯅꯤꯀꯣ ꯇꯥ ꯂꯥꯛꯄ ꯐꯩ ꯍꯥꯏꯔꯤꯅꯤꯅꯦ ꯑꯩꯗꯤ ꯂꯥꯛꯄ ꯑꯃꯗꯤ ꯊꯥꯔꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡ ꯄꯨꯕꯒꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯁꯦꯜ ꯇꯨꯡꯁꯤꯟꯕꯒꯤ ꯀꯔꯝꯕ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯂꯩꯔꯥꯡ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯇꯥ ꯊꯥꯔꯤꯛꯄꯨ ꯀꯧꯔꯛꯏ ꯏꯇꯥꯎ ꯍꯣ ꯏꯇꯥ ꯊꯥꯔꯤꯛ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯈꯥꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯖꯕꯗ ꯌꯦꯠꯄꯤꯔꯨꯔꯅꯨ ꯅꯪꯁꯨ ꯐꯖꯕꯤ ꯂꯩꯔꯥꯡ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯅꯊꯧꯔꯣ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯍꯣꯏꯗ ꯐꯖꯕ ꯁꯥꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯅꯤꯒꯦ ꯍꯦ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗꯔꯥ ꯍꯥ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯈꯥꯕꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯨꯏ ꯈꯥꯕ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯃꯨꯛꯇꯨꯅ ꯊꯝꯂꯒ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯁꯝ ꯍꯥꯟꯅ ꯂꯥꯝꯕꯤꯁꯦ ꯇꯧꯔꯛꯏꯅꯦ ꯃꯁꯦ ꯃꯈꯨꯠꯁꯦ ꯊꯨꯗꯦꯛꯄ ꯍꯦꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯞ ꯂꯩꯊꯦꯛꯏ ꯂꯩꯔꯥꯡ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯒ ꯂꯥꯎꯔꯛꯏ ꯈꯥꯕ ꯍꯥꯏꯕ ꯃꯤꯅꯨꯡꯈꯥꯡꯁꯤꯅ ꯑꯩꯒꯤ ꯈꯨꯖꯤꯟ ꯐꯖꯕ ꯊꯨꯗꯦꯛꯑꯦ ꯑꯇꯥꯕ ꯀꯅꯥꯅꯣ ꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯖꯤꯟ ꯃꯥꯟꯕꯁꯤꯗ ꯊꯨꯗꯦꯛꯂꯒꯦꯗ ꯑꯅꯤꯗꯨꯅ ꯇꯧꯅꯔꯤꯗꯣ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯛꯄ ꯑꯃꯗꯤ ꯊꯥꯔꯤꯛ ꯈꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯃꯥꯒꯤ ꯈꯨꯟꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯇꯦꯛꯄꯗꯨ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯀꯥꯗ ꯈꯝꯕ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯣꯔꯥ ꯂꯣꯜꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯔꯛꯏ ꯃꯃꯥ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯃꯥ ꯉꯥꯟꯕꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯒꯦ ꯃꯣꯏꯕꯥꯖꯤꯌꯥ ꯈꯝꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯁꯤꯅ ꯀꯞꯄꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯨꯗꯦꯅꯦ ꯍꯧꯖꯤꯛꯇ ꯇꯥꯔꯛꯏꯅꯦ ꯍꯣ ꯉꯔꯥꯡ ꯃꯇꯥ ꯊꯥꯔꯤꯛꯀꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯅꯨꯄꯥ ꯑꯃꯒ ꯈꯠꯅꯔꯛꯑꯦꯌꯦ ꯑꯗꯨꯗ ꯅꯆꯥꯅꯨꯄꯤꯒꯤ ꯈꯨꯖꯤꯟ ꯐꯖꯕꯗꯨ ꯇꯦꯛꯑꯦꯌꯦ ꯃꯥꯒꯤ ꯈꯨꯖꯤꯟ ꯐꯖꯕ ꯇꯦꯛꯄꯒꯤ ꯃꯇꯥ ꯊꯥꯔꯤꯛꯀꯁꯨ ꯈꯠꯅꯔꯦꯌꯦ ꯀꯔꯤ ꯍꯥꯏꯕ ꯃꯥꯒꯤ ꯈꯨꯖꯤꯟ ꯇꯦꯛꯄꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯛꯄ ꯊꯥꯔꯤꯛꯀꯁꯨ ꯈꯠꯅꯔꯤꯕ ꯐꯠꯖꯔꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯥꯡꯒꯤ ꯋꯥꯔꯤꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕꯗ ꯏꯆꯥꯒꯤ ꯈꯨꯖꯤꯟ ꯐꯖꯕ ꯇꯦꯛꯄꯅꯤ ꯑꯗꯨꯅ ꯈꯠꯅꯧ ꯍꯥꯏꯕꯅꯤ ꯑꯩꯅ ꯀꯧꯔꯨꯅꯨ ꯁꯨꯡꯀꯧ ꯏꯟꯁꯤꯟꯕꯅꯤꯗꯅ ꯏꯆꯥꯗ ꯃꯃꯥ ꯑꯃꯒꯤ ꯃꯊꯧꯗꯥꯡꯅꯤ ꯃꯗꯨ ꯑꯐꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕꯗꯣ ꯏꯟꯁꯤꯜꯂꯨ ꯃꯇꯥꯡꯁꯤꯗ ꯃꯄꯥ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯒ ꯃꯣꯔꯥ ꯁꯥꯕꯗ ꯈ꯭ꯋꯥꯡ ꯁꯤꯗꯦꯛ ꯇꯧꯔꯤ ꯆꯥꯕ ꯌꯥꯕ ꯍꯩꯔ ꯑꯔꯩꯕ ꯁꯦꯝꯃꯛꯎꯗꯅ ꯃꯃꯥ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ ꯈꯗꯥꯡ ꯊꯥꯗꯕꯗ ꯈꯔ ꯑꯗꯨꯛ ꯌꯥꯡꯅꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯉꯥꯟꯕꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯦꯝꯕꯤ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯐꯝꯂꯤ ꯃꯥꯡꯒꯣꯜꯗꯨꯗ ꯊꯥꯔꯤꯛ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯄꯨ ꯀꯧꯕ ꯊꯣꯛꯂꯛꯄꯗ ꯃꯕꯣꯛꯅ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯕꯣꯛ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯕꯣꯛꯀꯤ ꯊꯥꯔꯤꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯐꯝꯂꯤꯕꯅꯣ ꯑꯕꯣꯛ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯦ ꯏꯁꯨꯅ ꯅꯄꯥꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯅꯕꯣꯛ ꯑꯩꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯝ ꯏꯁꯨꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗꯧꯕ ꯑꯕꯣꯛ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ ꯑꯕꯣꯛꯇ ꯆꯍꯤ ꯈꯔꯗꯤ ꯑꯕꯣꯛꯀ ꯄꯨꯟꯅ ꯂꯩꯖꯈꯤꯒꯦ ꯍꯥꯏꯗꯅ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯊꯥꯔꯤꯛ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯏꯁꯨꯒꯤ ꯆꯍꯤꯗꯨꯗ ꯑꯕꯣꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯤꯡꯗꯦ ꯃꯈꯣꯏꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯗꯨꯗ ꯑꯕꯣꯛꯁꯨ ꯌꯥꯊꯣꯛꯂꯕꯅꯤ ꯑꯗꯨꯃꯛ ꯌꯥꯊꯣꯛꯂꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯃꯪꯂꯤꯕ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯕꯣꯛꯀꯤ ꯊꯥꯔꯤꯛ ꯅꯪꯕꯣ ꯑꯗꯨꯗꯤ ꯑꯎꯟꯄꯣꯠꯀꯤꯔ ꯑꯕꯣꯛ ꯂꯦꯝꯕꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯕꯣꯛ ꯑꯎꯟꯄꯣꯠꯀꯤ ꯑꯣꯏꯔꯗꯤ ꯀꯔꯤꯁꯨ ꯍꯥꯞꯄꯤꯅꯨꯗ ꯑꯩ ꯄꯥꯝꯖꯗꯦ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯑꯃꯃꯝ ꯑꯅꯤꯅꯤ ꯂꯦꯞꯁꯤꯟꯖꯔꯨꯒꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯩꯒꯤ ꯎꯄꯨꯗꯁꯨ ꯐꯅꯦꯛ ꯐꯤ ꯃꯌꯥꯝ ꯂꯩ ꯐꯅꯦꯛ ꯐꯤ ꯃꯌꯥꯝ ꯄꯨꯕꯗꯨꯅ ꯌꯥꯗꯦꯅꯦ ꯊꯥꯔꯤꯛ ꯎꯄꯨ ꯀꯥꯡꯊꯣꯟ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩ ꯍꯣꯏ ꯏꯃꯨꯡꯗꯨꯒꯤ ꯑꯍꯟꯗꯨꯅꯗꯤ ꯀꯔꯤꯁꯨ ꯄꯨꯔꯛꯀꯅꯨ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯨꯅ ꯍꯥꯏꯔꯁꯨ
ꯃꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯁꯥꯒꯩ ꯅꯥꯇꯩꯅꯗꯤ ꯅꯣꯛꯅꯈꯤꯗꯣꯏꯅꯤ ꯍꯦꯛꯇ꯫ ꯆꯨꯝꯃꯦ ꯑꯕꯣꯛ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯤꯠ ꯄꯦꯟꯅꯕ ꯂꯨꯍꯣꯡꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯤ ꯑꯕꯣꯛ, ꯇꯨꯃꯤꯟ ꯂꯩ ꯈꯤꯂꯦꯝꯕꯤ, ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯕꯣꯛ, ꯑꯋꯨꯟꯄꯣꯠꯀꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯁꯤ, ꯍꯥꯞꯇ꯭ꯔꯁꯨ ꯀꯥꯏꯗꯦ꯫ ꯃꯤꯅ ꯉꯥꯡꯅꯕꯕꯨ ꯉꯁꯤ ꯈꯔ ꯍꯌꯦꯡ ꯈꯔ ꯑꯗꯨꯝ ꯐꯈ꯭ꯔꯗꯕꯅꯤ꯫ ꯍꯣꯏꯗ, ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯦꯒꯤ ꯑꯕꯣꯛꯅ, ꯑꯉꯝꯕ ꯈꯔ ꯏꯁꯨꯒꯤ ꯍꯥꯞꯄꯤꯔꯒ ꯂꯣꯏ, ꯃꯃꯜ ꯑꯇꯥꯡꯕ ꯅꯠꯇ꯭ꯔꯕꯁꯨ꯫ ꯑꯗꯨꯅꯤ ꯅꯁꯨꯅ ꯄꯥꯝꯖꯕꯁꯨ ꯑꯕꯣꯛ꯫ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔꯥ ꯏꯁꯨ ꯏꯕꯦꯟ? ꯍꯣꯏ ꯑꯕꯣꯛ, ꯆꯥꯊꯣꯛꯎꯔꯁꯤ꯫ ꯃꯦꯝꯃ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯊꯃꯣꯏ ꯌꯥꯝ ꯄꯦꯟꯅ ꯍꯥꯏꯖꯔꯤ꯫ ꯍꯥꯎꯔꯦ ꯍꯥꯎꯔꯦ, ꯏꯃꯧꯅ ꯊꯣꯡꯕ ꯃꯊꯦꯜꯁꯤꯗꯤ ꯈꯨꯠꯄꯤ ꯍꯦꯛ ꯆꯤꯈꯥꯏꯈꯩ ꯍꯥꯎꯔꯦ꯫ ꯀꯔꯤꯅꯣ, ꯔꯧ ꯊꯣꯡꯕꯅꯕꯨ ꯁꯔꯦꯡ ꯊꯣꯡꯕꯗꯧꯅꯤ ꯍꯦꯛ ꯍꯥꯎꯋꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯧꯅ ꯊꯣꯡꯕꯁꯤ꯫ ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯏꯊꯟꯇ ꯑꯣꯏꯕꯅ ꯂꯂꯣꯟꯕꯤ ꯃꯌꯥꯝꯒꯤ ꯏꯟꯁꯥꯡ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯅꯥꯟꯕ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯂꯕꯅꯤꯅ ꯁꯤꯠ ꯁꯤꯠ ꯅꯥꯜꯂꯤ꯫ ꯉꯔꯥꯡ ꯋꯥꯏ ꯇꯩꯈꯤꯕꯒꯤ ꯃꯃꯤ ꯀꯣꯛꯇ꯭ꯔꯤꯉꯩ ꯉꯁꯤ ꯑꯃꯨꯛ ꯇꯩꯁꯤꯜꯂꯕꯅꯤꯅ ꯅꯥꯜꯂꯦꯗꯣ ꯁꯤꯠ ꯍꯦꯛ꯫ ꯂꯥꯛꯄ ꯂꯥꯡꯐꯩ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯕꯨ ꯈꯣꯏꯔꯝꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯃꯦꯝꯃ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯔꯒ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯆꯥꯅ ꯑꯥꯗ ꯂꯩꯕ ꯃꯇꯝꯗ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯣꯏꯖꯒꯦ ꯅꯆꯥ꯫ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯒꯦ ꯏꯃꯥ, ꯏꯇꯥꯎ ꯊꯣꯏꯕꯗꯨ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ꯫ ꯍꯥꯏ, ꯏꯃꯧꯗꯁꯨ ꯍꯥꯏꯔꯝꯃꯨꯗꯅ꯫ ꯏꯃꯥꯅ ꯈꯔ ꯇꯝꯕꯤꯔꯣ ꯏꯃꯥ, ꯃꯥ ꯀꯣꯟ ꯐꯦꯡꯍꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯇꯝꯂꯒꯦ꯫ ꯂꯥꯛꯄ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯃ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯍꯧꯏ, ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯁꯤꯠꯄꯒ ꯅꯥꯟꯕꯒ ꯇꯛꯄꯒ ꯀꯟꯈꯤꯕꯁꯤꯅ ꯀꯟꯈꯤꯕꯁꯤꯅ ꯏꯃꯨꯡꯁꯤꯗ ꯀꯣꯟ ꯑꯃꯨꯕ ꯑꯃꯠꯇ ꯍꯦꯛ ꯃꯁꯛ ꯎꯒꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝ ꯄꯨꯈꯝ ꯑꯃꯗ ꯍꯩ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ ꯊꯥꯔꯤ꯫ ꯏꯃꯥ, ꯍꯩ ꯆꯥꯁꯤ꯫ ꯆꯥꯁꯤ ꯆꯥꯁꯤ꯫ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯍꯩ ꯆꯥꯕ ꯍꯩꯖꯔꯝꯗꯕ ꯑꯩꯁꯦ ꯍꯩ ꯆꯥꯕ ꯌꯥꯝꯅ ꯍꯩꯔꯦ꯫ ꯍꯩꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯆꯥꯔꯛꯂꯝꯃꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯤꯁꯦ ꯑꯣꯏꯔꯝꯂꯣꯏꯗꯕꯣꯏ ꯍꯦꯛ ꯅꯤꯡꯉꯤ꯫ ꯏꯃꯥꯁꯤꯗꯤꯕ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯃꯤꯟꯅꯩ ꯍꯩꯗꯣ ꯃꯅꯤ ꯃꯃꯧ꯫ ꯊꯥꯔꯤꯛꯅ, ꯏꯃꯥꯅ ꯏꯪꯈꯣꯜ ꯁꯨꯕꯗ ꯀꯣꯡ-ꯀ꯭ꯋꯥ ꯍꯦꯛ ꯍꯦꯛ ꯆꯥꯕꯗꯨꯗ ꯉꯔꯥꯡ ꯃꯥꯒ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗ ꯑꯩꯅ ꯏꯃꯥꯒꯤ ꯂꯩꯔꯛꯄꯅꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯂꯩꯔꯛꯏꯕ ꯏꯃꯧꯅ? ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯅꯍꯥꯟ ꯅꯣꯡꯃ ꯂꯩꯔꯛꯄꯗꯨꯗꯤ ꯂꯣꯏꯔꯝꯕ ꯌꯥꯔꯦ ꯈꯟꯗꯨꯅ ꯅꯃꯧꯅ ꯂꯩꯖꯔꯛꯄꯅꯤ ꯏꯃꯥ꯫ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯄꯨꯊꯣꯔꯛꯑꯣ ꯄꯨꯊꯣꯔꯛꯑꯣ, ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯀꯦ꯫ ꯏꯃꯥ, ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯑꯅꯤꯅꯤ ꯆꯥꯕꯤꯌꯨ, ꯌꯥꯝ ꯆꯥꯔꯗꯤ ꯍꯛꯆꯥꯡꯗ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ꯫ ꯏꯃꯥꯗꯤ ꯑꯍꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯆꯥꯕꯗ ꯖꯣꯇꯣꯟ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯏꯃꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯃꯧꯗ꯫ ꯃꯅꯥ ꯃꯆꯥ ꯑꯃ ꯃꯔꯨꯗꯣ ꯈꯣꯛꯂꯒꯅꯦ, ꯍꯤꯗꯥꯛ ꯃꯅꯥꯗꯨ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯎ꯫ ꯏꯃꯥ ꯇꯤꯜꯍꯧ ꯃꯈꯣꯡ ꯁꯣꯝꯂꯨꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯔꯥꯡ ꯃꯥꯁꯨ ꯃꯇꯥ ꯊꯥꯔꯤꯛ ꯂꯨꯍꯣꯡꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯅꯥ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛꯈꯨꯝꯗꯨꯗ꯫ ꯃꯧ ꯑꯅꯧꯕꯤꯅꯕꯨ ꯌꯥꯍꯧ ꯑꯁꯨꯛ ꯊꯦꯡꯅꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅꯒ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯝꯂꯤꯉꯩ ꯍꯧꯒꯠꯂꯤ꯫ ꯍꯟꯗꯛꯀꯤ ꯃꯧ ꯑꯅꯧꯕꯤ ꯑꯁꯤꯅ ꯆꯥꯛ ꯂꯣꯏꯔꯐꯥꯎ ꯂꯦꯡꯈꯠꯄꯤꯔꯛꯇꯦ꯫ ꯏꯅꯦꯝꯄꯣꯛꯅꯁꯨ ꯉꯥꯡꯗꯦꯗꯣ, ꯆꯥꯅꯕꯤ ꯃꯇꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯅ꯫ ꯊꯝꯕꯧ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯕ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯨꯄꯤ? ꯅꯅꯥꯎ ꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯍꯧꯔꯛꯇ꯭ꯔꯤꯌꯦ꯫ ꯀꯨꯆꯨꯅ ꯁꯦꯡꯗ꯭ꯔꯤꯕ ꯁꯥꯔꯤꯕ ꯐꯖꯕꯤꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯃꯄꯥꯝꯗ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯔꯛꯇꯅ ꯃꯄꯥ ꯃꯃꯥ ꯑꯍꯜ ꯑꯣꯏꯔꯕꯗꯣ ꯑꯣꯠꯂꯛꯄꯗꯣ ꯃꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯁꯨ ꯇꯧꯕ ꯌꯥꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯇꯩ ꯃꯤꯗ ꯌꯥꯔꯁꯨ ꯂꯩꯅꯥ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯃꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯄꯨꯝꯅꯃꯛ ꯉꯝꯂꯅꯤ ꯍꯥꯏꯗꯅ ꯄꯥꯜꯂꯛꯂꯤꯅꯤ꯫ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯅꯤ ꯍꯥꯏꯒꯦ? ꯅꯨꯄꯤ, ꯅꯪꯁꯨ ꯈꯔꯁꯨ ꯎꯁꯤꯟꯅꯗ ꯀꯣꯛ ꯂꯩꯔ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤ ꯂꯩꯕꯅꯣ? ꯍꯥꯟꯅ ꯃꯧ ꯏꯊꯟꯇ ꯑꯣꯏꯔꯤꯉꯩꯗꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯏꯊꯟꯇꯅ ꯇꯧꯕ꯫ ꯍꯧꯖꯤꯛ ꯃꯧ ꯑꯅꯤ ꯁꯨꯔꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯕ꯫ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯇꯒꯤ ꯁꯔꯨꯛ 2-3 ꯍꯥꯞꯁꯨ ꯍꯥꯞꯀꯠꯄꯤꯕ꯫ ꯁꯤꯗꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯟ ꯇꯧꯔꯤꯒꯦ? ꯏꯃꯥꯗꯤ ꯈꯪꯗ꯭ꯔꯣꯗꯣ? ꯌꯥꯝ ꯐꯩꯌꯦꯅ ꯏꯃꯥꯅ ꯍꯥꯏꯗꯥꯏꯅꯦ ꯅꯍꯥꯟꯋꯥꯏ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯗꯤ꯫ ꯅꯨꯄꯤ ꯑꯐꯕꯤꯁꯦ ꯀꯔꯝ ꯇꯧꯕꯅꯣ ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯈꯪꯖꯗ꯭ꯔꯦ ꯅꯨꯄꯥ꯫
ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯤ ꯀꯟꯕꯤ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕꯤꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ? ꯃꯀꯦ ꯁꯦꯝꯕꯤ ꯐꯗꯤ ꯐꯖꯗꯅ ꯐꯖꯕꯤ ꯁꯥꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕꯤꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ? ꯈꯪꯖꯗ꯭ꯔꯦ ꯑꯩ꯫ ꯌꯥꯔꯤꯁꯦ, ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦ, ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯒꯦ꯫ ꯅꯨꯄꯥ, ꯅꯪꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯂꯕꯒꯤ ꯋꯥꯅꯤꯀꯣ, ꯅꯠꯂꯝꯗ꯭ꯔꯗꯤ ꯂꯩꯅꯥ ꯏꯇꯤꯛ ꯈꯪꯒꯗꯕꯅꯤ ꯃꯥ꯫ ꯊꯝꯕꯧ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯁꯞꯇ꯭ꯔꯗꯣ ꯑꯃꯨꯛꯇ ꯇꯧꯁꯤꯜꯂꯨꯗꯅ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗ꯫ ꯅꯣꯡ ꯅꯤꯅꯤ ꯌꯦꯡꯈꯤꯅꯤ, ꯃꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯕ ꯂꯩꯅꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯀꯥꯡꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯩ ꯊꯥꯡ ꯐꯦꯡꯂꯨꯈꯤꯒꯦ, ꯆꯥꯛ ꯂꯣꯏꯕꯒ ꯀꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯀꯧꯔꯛꯂꯒꯦ꯫ ꯏꯕꯦꯅꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯃꯥꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯗꯨ ꯏꯆꯥꯏ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯈꯜꯂꯤ꯫ ꯃꯤ ꯂꯩꯅꯕ ꯌꯨꯝꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗꯤ꯫ ꯃꯧ ꯑꯍꯜꯗꯤ ꯃꯄꯥꯝꯗ ꯃꯃꯥ ꯑꯅꯥꯕ ꯍꯪꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯂꯩꯍꯧꯔꯕꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏꯈꯥꯏꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏ ꯋꯥꯅꯤꯌꯥ꯫ ꯏꯇꯥꯉꯥꯟꯕꯤꯅꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯔꯒ ꯃꯁꯥꯅ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯇꯨ ꯐꯥꯎꯕ ꯐꯦꯡꯕ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯁꯤꯗꯗꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯏꯕꯦꯅꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗ ꯄꯤꯁꯨꯝ ꯁꯨꯝꯂꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯅꯤ ꯃꯧ ꯑꯇꯣꯝꯕꯤ꯫ ꯂꯩꯅꯥ ꯃꯅꯦꯝꯅ ꯉꯥꯡꯂꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯍꯣꯠꯆꯤꯟꯅꯔꯒ ꯂꯩ꯫ ꯏꯕꯦꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯆꯦꯗꯨ ꯃꯄꯥꯝꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯈꯤ ꯍꯥꯏꯔꯕꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯆꯥꯏꯔꯤꯒꯁꯤ ꯈꯔ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯗꯨꯕꯨ ꯊꯕꯛ ꯇꯧꯕ ꯅꯪꯅꯕ ꯍꯜꯂꯛꯄ ꯀꯩꯗꯧꯋꯦꯒꯦ ꯏꯃꯥ? ꯑꯩꯅ ꯁꯨꯝꯆꯤꯠꯇꯣ ꯄꯥꯏꯔꯒ ꯁꯤꯠꯂꯗꯤ ꯑꯩꯒꯤ ꯐꯖꯕ ꯈꯨꯠꯁꯦ ꯂꯣꯏ ꯊꯤꯖꯤꯜꯂꯅꯤꯌꯦ ꯏꯃꯥ꯫ ꯅꯆꯦꯗꯤ ꯃꯄꯥꯝ ꯂꯥꯞꯄꯅꯤꯅ ꯄꯥꯛ ꯍꯦꯛ ꯂꯥꯛꯄ ꯌꯥꯔꯣꯏꯅꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯣ꯫ ꯍꯦꯛ ꯌꯧꯕꯒ ꯍꯜꯂꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯒꯤꯗꯨꯗꯤ ꯏꯆꯦꯕꯨ ꯀꯥꯏꯈꯠꯄꯅꯦ, ꯑꯩꯕꯨ ꯌꯥꯝ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯥꯜꯂꯤ ꯅꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯏꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯂꯩꯔꯥꯡ꯫ ꯀꯔꯤꯅꯨꯡꯒꯤ ꯑꯩꯕꯨ ꯑꯩꯒꯤ ꯏꯇꯥꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯇꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯅ ꯊꯤꯅ ꯉꯥꯡꯕꯁꯨ ꯍꯦꯛ ꯉꯝꯗꯦꯗꯣ꯫ ꯃꯁꯤꯗꯅꯤ ꯃꯧ ꯑꯍꯜꯅ ꯁꯥꯎꯅꯤꯡꯂꯝꯗꯣꯏꯁꯦ ꯃꯅꯦꯝ ꯑꯩꯕꯨ꯫ ꯀꯩꯊꯦꯜ ꯍꯜꯂꯛꯄ ꯑꯩꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ꯫ ꯉꯥꯡꯗꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯏꯕꯦꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯇꯨꯝꯂꯒ ꯂꯩꯔꯗꯤ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯨꯝꯁꯤꯜꯂꯨꯕꯒꯤꯔ ꯈꯪꯗꯦ, ꯀꯣꯛꯁꯤ ꯌꯥꯝ ꯆꯤꯛꯏ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯕꯅꯤ꯫ ꯍꯅꯨꯕꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯍꯧꯔꯤ꯫ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯕꯤ ꯃꯃꯧ ꯅꯪꯅ ꯀꯣꯛ ꯆꯤꯛꯑꯦꯅ ꯍꯤꯞꯄꯤ ꯐꯃꯨꯡꯗ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯤꯕꯨ ꯅꯣꯏ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯣ? ꯄꯩꯊꯣꯛꯂꯒ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯂꯩꯔꯥꯡꯗꯨ꯫ ꯇꯣꯝꯕꯁꯨ ꯇꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯄꯨꯡ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯅꯥ ꯇꯍꯥ ꯆꯪꯉꯛꯏ꯫ ꯑꯁ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝ ꯌꯧꯒꯦ ꯈꯟꯕꯁꯦ ꯌꯥꯗꯦ, ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ꯫ ꯂꯝ ꯂꯥꯞꯅ ꯌꯨꯝ ꯄꯥꯟꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤꯗ꯫ ꯑꯃꯒꯤꯁꯨ ꯅꯪꯅꯕ ꯆꯦꯟꯕꯗ ꯆꯥꯛꯇꯨꯅ ꯏꯅꯥꯎꯅ ꯊꯣꯡꯂꯕ ꯖꯥꯠꯂꯥ? ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯐꯤ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯑꯩꯁꯨ ꯆꯪꯕꯤꯔꯒꯦ꯫ ꯅꯍꯥꯟ ꯃꯈꯩ ꯆꯥꯛꯈꯨꯝ ꯆꯪꯗꯕꯅꯤꯅ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯝꯃꯅꯤ꯫ ꯃꯣꯏ ꯇꯥꯆꯧꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯈꯤꯔꯣꯏ, ꯍꯜꯂꯛꯂꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯇꯍꯥ ꯆꯪꯂꯛꯏ꯫ ꯃꯥꯗꯤ ꯃꯅꯥꯎ ꯅꯨꯄꯤ ꯂꯩꯔꯥꯡ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯁꯛ ꯌꯦꯡꯗꯕꯤ ꯍꯪꯂꯛꯏ꯫ ꯏꯅꯥꯎ, ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯉꯁꯤꯗꯤ? ꯏꯆꯦꯁꯨ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯍꯜꯂꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦ, ꯊꯦꯡꯗꯣꯛꯈꯤ꯫ ꯂꯝ ꯂꯥꯞꯄꯅꯔ ꯈꯪꯗꯦ꯫ ꯏꯕꯦꯅꯤꯅ ꯅꯅꯥꯎ ꯅꯠꯇꯦꯅꯦ ꯑꯩꯅꯦ꯫ ꯂꯩꯅꯥ ꯌꯥꯝ ꯉꯛꯅ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ? ꯍꯣꯏ ꯊꯣꯡꯂꯤꯕꯅꯤ꯫ ꯏꯅꯥꯎꯅ ꯀꯩꯗꯧꯔꯕ? ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯥ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯗꯤ ꯆꯥꯛꯊꯣꯡꯐꯛꯁꯨ ꯌꯥꯎꯍꯜꯂꯛꯇꯦ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯃꯧꯅꯥꯎ ꯁꯨꯅꯤꯡꯗꯕꯤ ꯐꯗꯤ ꯐꯖꯗꯅ ꯐꯖꯕꯤ ꯁꯥꯕꯤ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯏꯃꯥꯕꯨ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕ꯫ ꯐꯩ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯉꯁꯤꯗꯤ꯫ ꯏꯃꯥ, ꯍꯟꯗꯣꯛꯄꯤꯔꯣ, ꯅꯃꯧ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ, ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ꯫ ꯋꯥꯗꯦꯗ ꯏꯃꯥ, ꯋꯥꯗꯦꯗ꯫ ꯋꯥꯗ꯭ꯔꯁꯨ ꯄꯣꯊꯥꯔꯨꯔꯣ ꯉꯥꯏꯍꯥꯛ ꯏꯃꯥ꯫ ꯍꯣꯏ ꯑꯗꯣ ꯏꯅꯦꯝꯒꯤ ꯂꯩꯅꯥ, ꯅꯪꯒꯤ ꯅꯆꯤꯡꯗꯣ ꯍꯧꯔꯛꯇꯅ ꯅꯅꯥꯎꯒ ꯈꯠꯅꯒꯅꯨꯀꯣ꯫ ꯏꯃꯥꯅꯦ ꯌꯨꯝ ꯊꯪꯅꯕꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯃꯧ ꯑꯅꯤ ꯈꯠꯅꯕꯗꯣ꯫ ꯈꯠꯅꯔꯣꯏꯗ ꯏꯃꯥ, ꯇꯧꯕꯇꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯅꯤ ꯉꯁꯤꯗꯤ꯫ ꯑꯗꯣ ꯏꯟꯁꯥꯡꯗꯨ ꯊꯨꯝ ꯊꯥꯛꯂꯝꯗ꯭ꯔꯤꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ,
ꯏꯕꯦꯅꯤ ꯊꯣꯛꯈ꯭ꯔꯦ ꯂꯩꯅ ꯎꯌꯥꯜ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯨꯝ ꯊꯛꯆꯤꯜꯂꯤ ꯀꯥꯡꯁꯣꯏ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯃꯅꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯌꯦ ꯏꯃꯥꯒꯤ ꯏꯟꯁꯥꯡꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯕ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯩꯔꯥꯡ ꯃꯈꯨꯠ ꯈꯨꯠꯄꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯀꯣꯕꯤꯗꯨ ꯆꯞꯈꯠꯂꯒ ꯊꯥꯡꯀꯠꯂꯒ ꯁꯨꯞꯇꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯖꯗ꯭ꯔꯤꯅꯦ ꯑꯩꯗꯤ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛ ꯆꯥꯅꯔꯤ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯤ ꯂꯩꯔꯥꯡ ꯃꯥꯗꯤ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯇꯧꯗꯦ ꯌꯥꯝ ꯍꯪꯒꯣꯏꯕꯤ ꯁꯥꯔꯒ ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯔꯝꯃꯤ ꯂꯩꯅꯥ ꯃꯤꯠ ꯄꯩꯔꯞ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇ ꯃꯣꯔꯣꯛ ꯍꯦꯟꯅ ꯊꯛꯆꯤꯟꯕꯕꯨ ꯆꯥꯕ ꯉꯝꯃꯤꯅꯦ ꯐꯖꯕꯤꯁꯦ ꯈꯪꯅꯤ ꯍꯣꯔꯦꯟꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯁꯅꯥꯟꯕꯤ ꯁꯥꯕ꯭ꯔꯕꯨ ꯑꯍꯤꯡꯗ ꯂꯝꯖꯦꯜ ꯆꯦꯜꯂꯣꯅꯤꯀꯣ ꯏꯅꯥꯎ ꯐꯖꯕꯤ ꯂꯩꯔꯥꯡ ꯃꯣꯔꯣꯛ ꯐꯅ ꯁꯥꯔꯕꯁꯨ ꯏꯟꯁꯥꯡꯗꯣ ꯍꯥꯎꯕꯅ ꯁꯣꯠꯄ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯂꯩꯔꯥꯡ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯕꯨꯛ ꯄꯥꯏꯔꯒ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯊꯣꯡ ꯍꯥꯡꯈꯤꯕ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯤꯡ ꯍꯣꯡꯗꯣꯛꯀꯦ ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯂꯩꯔꯥꯡ ꯃꯅꯤꯡ ꯂꯝꯖꯦꯜ ꯆꯦꯟꯕꯗ ꯐꯃꯨꯡ ꯆꯪꯕ ꯅꯪꯗ꯭ꯔꯦ ꯑꯃꯥꯡꯁꯪꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯃꯅꯤꯡ ꯂꯝꯖꯦꯜꯗ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯔꯤ ꯉꯔꯥꯡ ꯃꯆꯦ ꯂꯩꯅꯥꯅ ꯊꯥꯈꯤꯕ ꯃꯣꯔꯣꯛꯇꯨꯁꯨ ꯐꯅꯗꯤ ꯌꯥꯝꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯂꯩꯔꯥꯡ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯦ ꯈꯣꯡ ꯍꯥꯝꯊꯕꯗ ꯂꯣꯏ ꯊꯤꯖꯤꯜꯂꯝꯃꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯡꯕꯒ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯐꯅ ꯍꯥꯎꯔꯁꯨ ꯏꯁꯥꯅ ꯊꯣꯡꯂꯒꯦ ꯍꯌꯦꯡꯗꯒꯤ ꯈꯣꯡ ꯍꯥꯝꯊꯕ ꯑꯁꯤꯁꯨ ꯋꯥꯕ ꯖꯥꯠꯅꯤꯀꯣ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯂꯩꯅꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯂꯩꯅꯥꯗꯨ ꯆꯨꯔꯤ ꯇꯥꯐꯝꯗꯅ ꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯂꯩꯅꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯧꯗꯣꯔꯛꯏ ꯂꯩꯔꯥꯡ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯒꯟꯖꯥ ꯊꯛꯄꯤ ꯃꯥꯜꯂꯕ ꯃꯃꯤꯠꯇꯨꯒ ꯏꯆꯣꯛ ꯆꯣꯛꯊꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯈꯨꯝꯂꯛꯏ ꯀꯅꯥꯅꯣ ꯅꯆꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯛ ꯊꯣꯡꯅꯕ ꯏꯔꯨ ꯂꯨꯖꯒꯦꯅ ꯊꯣꯛꯂꯛꯄꯗ ꯆꯨꯔꯤ ꯇꯥꯐꯝꯗ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯊꯣꯛꯄꯅꯦ ꯑꯩꯅ ꯌꯥꯔꯦ ꯏꯆꯦ ꯊꯣꯡꯕꯤꯔꯒꯦ ꯆꯥꯛꯇꯣ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦ ꯏꯆꯦꯒꯤ ꯏꯟꯁꯥꯡꯗꯣ ꯆꯥꯔꯨꯕꯩꯅꯦ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯗꯤ ꯏꯆꯦꯅ ꯅꯪꯅ ꯐꯖꯕꯤ ꯁꯥꯗꯨꯅ ꯊꯕꯛ ꯌꯥꯎꯗꯕꯗꯨꯗ ꯁꯥꯎꯗꯨꯅ ꯊꯛꯆꯤꯟꯕꯅꯤ ꯉꯁꯤꯗꯤ ꯍꯥꯞꯂꯔꯣꯏꯗ ꯏꯆꯦꯅ ꯋꯥꯈꯜ ꯇꯥꯅꯕ ꯇꯧꯔꯨꯕ꯭ꯔꯥꯕꯨ ꯏꯅꯥꯎ ꯁꯤꯕ ꯇꯥꯔꯦ ꯏꯆꯦ ꯏꯔꯨ ꯐꯠ ꯂꯨꯖꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯂꯛꯂꯒꯦ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯆꯥꯔꯒꯅꯦ ꯍꯤꯗꯥꯛ ꯊꯛꯆꯤꯟꯁꯤ ꯏꯆꯦ ꯁꯦꯝꯂꯛꯀꯦ ꯂꯩꯔꯥꯡ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯨꯔꯤꯕꯁꯤ ꯂꯥꯜꯂꯦ ꯈꯪꯂꯛꯂꯕꯒꯨꯝ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯂꯥꯛꯑꯣ ꯏꯆꯦ ꯁꯝꯒꯦ ꯍꯤꯞꯂꯣ ꯂꯥꯛꯑꯣ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ ꯏꯆꯦ ꯅꯅꯥꯎ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯒꯤ ꯁꯥꯖꯠ ꯂꯣꯟꯆꯠ ꯆꯠꯅꯤ ꯈꯪꯂꯨꯗꯕ ꯅꯅꯥꯎ ꯌꯥꯝ ꯂꯥꯟꯈ꯭ರೆ ꯏꯆꯦ ꯌꯥꯔꯦꯗ ꯏꯅꯥꯎꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯏꯆꯦꯗꯤ ꯏꯆꯦ ꯑꯩꯅ ꯈꯣꯡ ꯍꯥꯝꯊꯕ ꯍꯦꯛ ꯐꯕꯒ ꯏꯆꯤꯜ ꯏꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯍꯣꯏ ꯂꯩꯅꯥ ꯃꯅꯥꯎꯅꯨꯄꯤꯕꯨ ꯁꯝꯕꯤꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯄꯨꯁꯤꯟꯅ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯅꯣꯛꯇꯨꯅ ꯃꯣꯔꯣꯛ ꯅꯪꯒꯤ ꯅꯇꯤꯛ ꯅꯒꯨꯜꯁꯦ ꯑꯣꯈꯥꯛꯇꯤ ꯂꯩꯕ ꯖꯥꯠꯅꯤꯀꯣ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯈꯪꯂꯝꯃꯗꯤ ꯅꯍꯥꯟꯅ ꯃꯣꯔꯣꯛ ꯊꯛꯆꯤꯜꯂꯝꯗꯧ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯃꯧ ꯅꯠꯇ꯭ꯔꯒ ꯅꯤꯡꯉꯣꯜ ꯅꯠꯇ꯭ꯔꯒ ꯃꯅꯦꯝꯕꯣꯛ ꯐꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯇꯧꯀꯣ ꯂꯩꯔꯥꯡꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯃꯆꯦ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯔꯥꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯉꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯏꯟꯁꯥꯡ ꯆꯔꯥ ꯑꯃꯒꯤ ꯃꯣꯔꯣꯛꯅ ꯑꯁꯨꯛ ꯐꯖꯕ ꯑꯩꯒꯤ ꯁꯛꯁꯦ ꯑꯁꯨꯛ ꯊꯤꯍꯟꯕ ꯑꯩ ꯋꯥꯟꯊꯔꯦ ꯇꯣꯝꯕ ꯇꯍꯥ ꯁꯤꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯊꯤꯖꯟꯕ ꯅꯠꯇꯦ ꯂꯩꯔꯥꯡ ꯅꯪꯒꯤ ꯁꯛꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯁꯛꯁꯦ ꯑꯁꯤꯅꯤ ꯑꯁꯦꯡꯕ ꯅꯪꯒꯤ ꯐꯖꯔꯕ ꯁꯛꯇꯣ